Akismani Imphal Nolini Debina Paupajari Ahanbada Madu Iba Pau Election Commissioner Lok Sabha Mikhalgi Matam Lautoki Bagaluinana Manipur Yauna Awanupok Raisa Singda Mikhalgi Tabak Thoram Sing Kankalakle Lebagasiki Startup Ki Ecosystem Mapung Paba Udba Kwadi Saurba Startup Hakumbak Nasidagi New Delhi Tahuragani National Testing Agency na Hana Lautoki Bamatuk Ina Kwet UG Mietara Mangatagi Kuntama Toy Paubagi Manungda Pangtuk Lagani Amishung Mikhalde Chawna Mai Pakduna Vladimir Putin Aitihasik Oiba Mawongda Mangarak Suba Oina Russiagi Rashtrapati Oide Election Commissioner Lok Sabha Mikhalgi Matam Lautoki Bagaluinana Manipur Yauna Awanupok Raisa Singda Mikhalgi Tabak Thoram Sing Kankalakle Mikhalgi Code of Conduct Sana Bahauki Bagaluinana Manipurgi Jila Kudingmaki District Magistrate Singna Makoi Makoigi Jila Singi Manung Daleba License Chawin Nongmai Sing Managnak Police Station Singda Pikalak na Bakhangan Kre Rajniti Dol Singsu April Tara Mapan Amasung Kuntarukda Takak Ani Tokna Pangtokadoriba Manipurgi Lok Sabha Seat Anigi Mikalda Makoi Makoigi Mirep Oigadaba Singi Ming Lautokna Bathaurang Tongnadi Arunachal Pradesh ki Lok Sabha seat animakta National People's Party NPP ki mirep thadokna roi haina Meghalaya ki Mukhyamantri Conrad Sangmana lauthokre Dolasina BJP ki mirepta sagotlagani hairi NPP asi kendrada sarkar party ba BJP na lusingba National Democratic Alliance NDA ki charuk amani amasung North East Democratic Alliance neda da su yawba dol amani BJP mirep singbu sagotkani haiba phirep adugidamak nedagi convener chu oiriba Assam ki Mukhyamantri Himanta Biswa Sharma na Sri Sangmabu thagatli Arunachal Pradesh ta BJP ki mirep oiriba sing adudi Arunachal West Lok Sabha seat ta Kendra ki Art Sciences Mantri Kiren Rijiju amasung Arunachal East Lok Sabha seat ta Tapir Gauni Maragasida Election Commission of India na Arunachal Pradesh amasung Sikkim Vidhan Sabha Mikhalgi board masing thibagi matam June 3 dagi ngankhana June 2 da thiragani haina lauthokre adumoinamak Rajya ani asigi Lok Sabha Mikhalgi board masing thibagi numiti hongdok hongjen leite Seat Kunthani Twileba Sikkim Vidhan Sabha amasung seat humpu leba Arunachal Pradesh Vidhan Sabha gi Mikhal tangkak amakhakta Lok Sabha Mikhalga punna April 18 da pangtokani Mizoram da Rajya duki amatangaraba Lok Sabha seat da Joram People's Movement JPPM na ahanba oina Mikhal thengnaragani Lok Sabha seat asigi Mikhal April 18 da pangtokani Mizoram gi amatangaraba Lok Sabha seat asi Rajya duki apunba mising lakh 12 gi sada marphutara mangarom oiriba schedule tribe singi reserve ni Rajya ki Chief Electoral Officer Madhu Priyas na hai Haukiba sahi kaya dagi Mizoram da nupi voter masing na nupa voter masing dagi henduna lakli Tripura ta April 18 amasung 16 da pangthokadoriba Lok Sabha seat anigi Mikhalgi damak State Election Department na akan bethaurang lapkali Tripura West seat ta April 18 amasung Tripura East seat ta April 16 da vote hadana kani Rajya si Ramnagar Vidhan Sabha seat ki marak Mikhaljo April 18 da pangthokani Lok Sabha Mikhal asida Tripura gi voter lakh 19,53 henbana vote hadana kani Meghalaya tesu April 18 da pangthokadoriba Lok Sabha Mikhal ki yenglaga Rajya du ki jila pumnamaki District Magistrate singna license chawban nongmai sing license ka puna Executive Magistrate sing SP sing natraga manak nakpa police station singda numit 3 nigi manungda pikalaknaba khangan kre Lagliba Lok Sabha Mikhal ga mari leinana Sandel jila gi oina District Media Certification and Monitoring Committee semkre Miyoi mangana Sabha Committee asida District Election Officer Sandel Mayang Rampam Rajkumar na Chairman amasung DIO DIPR L Joseph Singna Nodal Officer oide Manipur Santi amasung mausagi phibam hanjil hanaba lakholiba thaurangi saruk ama oina Security Force na Jingjangmai Jingamakagi Councillor Maira Paibilu Singba Sing amadi Leimerangi Club President amasung Secretary Singa Warisana Kre Sangapam amasung Sugnu gi Maira Paibi North EOC gi Transport Association Khoken Janglen Pai Sinam Kaithong Lauhung Jing amasung Hangbungi Kuki SO Sing Kambal Tel Unothang amasung Tungse gi Lujingba Singa Warisana ki
Security Post na Khurai Lamlong Phongdong Tangkhul Tairin Makhong Leimapokpi Sanjenpam Wainem Aimol Salam Sinam Khaithong Phaiko Molen Shorbung Chingai Somdal Bhuibeimong Songjangpat Luchung Bhimulnam Hemjang W Chaujang amasung atei khunggang kayagi village amasung kunja singasu wari sanaki tabiriba pawsi Akasbani Imphal Dakini Leibag asigi startup ki ecosystem mapung phana utpa khwadi chawruba thoram startup mahakumbha ngasidagi horakani Tharumasi New Delhi ki Bharat Mandapamda tha asigi kun phawba sathakani Tharumasi da AI B2B agritech deep tech climate tech gaming esports fintech incubators amasung accelerators ki pavilion sing yauna tungan belamda yumpham oiba pavilion sing hangani Tharumasi ki curtain riser ki paugi mifam amada wangang bada DIIPP ki secretary Rajesh Kumar Singh na hai Tharumasi lebak asigi konung da pangthokpa sigumba makal ki khwaidagi chawba thoram amani mang hai Bharat asi malem gi ahum suba khwaidagi chawba startup ecosystem leiba lebak oide amasung numit khuding ki yamlaba startup ecosystem sing yauksilakpa leptri mang hai Tharumasi da Pradhan Mantri Narendra Modi saruk yaraba yai Tharumasi da startup lesing kun hena tungi entrepreneur lesing kun tra lalol itiki mioi lesing yangkai sel thadaba mioi lesing kaya amasung incubator changma henba amadi leibak daragi mihut kangbu kaya saruk yakani New Delhi da media group amana sinba wapam amada wangang bada Pradhan Mantri Narendra Modi na hai haukiba sahi tara asida Bharat ki startup masing saruk kaya marum hengatle National Testing Agency NTA na hana lauthoki ba matung ina Kuwait UG May 15 kuntra mathoi phawbada pangthoklakani hariba matam asida May 10 amasung 15 Lok Sabha mikhal gi tarik ka phangjinai UGC ki chairperson M Jagdish Kumar na social media da thagatpa warol amada hai March 16 da darkhas pisin balor pa matungda Kuwait UG gi register torokpa mahiroi masing amasung makhoi na parikya thagada ba mafam sing khangbangam lagani mang hai masigi data amasung mikhal gi tarik da yumpham oiraga NTA na May 15 dagi kunthamathoi phawbagi manungda Kuwait UG parikya pangthokadaba numit cheng lauthokani Russia की राष्ट्रपति व्लादिमीर पुतिन राष्ट्रपति की मिखलदा चाउना माई पाक्तुना ऐतिहासिक ओइबा मवंगदा मंगारक ओइना राष्ट्रपति ओइरे मिखलदा महंगना माई पाक्लकलिबा अदु लेबाक अदुना महकपु थाजबगी खुदमनी अमसुंग मंगोंदा आसा थंबनी हाइना महकना नुंगाइबा फुंगदोकली श्री पुतिन हाई मिखलदा महक अपुनबा भोट की साद मरपुतरेट फंगदुना सही तरुक की अनोबा टाम अममो थबक पुरगनी इलेक्शन ऑफिशियल सिंगना हाई अतै मिरेप सिंगदी साद मंगागी मखादा भोट फंगकी Communist ki mirep Nikolai Kharitonna Anisuba amasung nauna mirep oirakpa Vladisław Davankov na ahum suba taki mai pakpa Sinasri Putin bu Joseph Stalin dagi hena khwaidagi sangna Russia ki Rashtrapati oiba lujingba ohelle Sri Putin na Moscow da mahakpu sagutpa singda wangang badahai Ukraine da sathariba lan loisina ba honabada ahenba miteng changani amasung Russia lanmi ki mapangat hena kankhat halagani Delhi Jail Board Committee Lenana Naronda Cell Thedokpagi case samada Enforcement Directorate ED na Delhi ki Mukhya Mantri Arjun Kejriwal bu sogot kre agency asina mahakpu New Delhi da agency asika official laktuna Jaban Peter na ba amasung Prevention of Money Laundering Act ki makada bhagi warol record tawna ba khangan kre ngasi ek asiki makada Sri Kejriwal bu lakna ba kokutpa ani suba case ni mahakna Delhi Excise Policy ga mari leinana narol da cell thedokpagi case amasung bohong pahong tawna ba hanana agency asina kautun leiribani Directorate asina mahakpu tha asigi kunmathoi da lakna ba excise policy case kamari leinana mapalak suba oina notice pikre Bharat Maldives High Level Core Group ki ahum suba mifam ngarang male da pangthokre mifam aduda Maldives ki miyam da minungsi oiba thabak sing piriba Bharat ki aviation platform ki thabak makha chathabang ngamhanaba Bharat ki technical ki mioi sing leibak adurat thamliba adugi matangda nakal ani na kupna khanaki aroibita maruiba pau amuk khana Election Commissioner Lok Sabha Mikhal ki matam laukthok ki bagaloina na Manipur yauna awang nupuk raja singda Mikhal ki thabak thoram sing kan khalakle Lebak asiki startup ki ecosystem papung phana utba khwaidagi chawraba startup mahakumbha ngasidagi New Delhi ta horagani National Testing Agency na hana laukthok ki bamatung ina Kuwait UG May 15 dagi kunthamathoi phawbagi manungda pangthoklagani amishung Mikhal da chawna mai paktuna Vladimir Putin ऐतिहासिक ओइबा मवंगदा मंगारक सुबो ओइना रशिया की राष्ट्रपति ओइरे पाउलोइ जरे